India ki khwaidagi achouba investigating agency ama oiriba CBI na thijinba case amada chennaba meeoi kya pharaba phaoba maheiroi anigi hakchang puthokpa ngamdaba ase laibak thibani haina thangmaiban FCG MLA Kh Joykishan na phongdorakli wafam asi irang asiga mari lainana laikhidraba maheiroi ani phizam hamanjit amadi hizam luang bilin thoingambi anigi mingda thangmaiban Kendra Development Organization takdona sinduna khuyathong amadi thangmaiban gi akoibada sathakiba ujara thabagi thoramda mahakna phongdokhibani khuyathong pukri achouba mapaldagi hauraga thangmaiban FCG akoibada sathakiba ujara thabagi thoram aduda SCSC ke MLA su oiriba takdogi chief patron Kh Joykishan makhatana hai upambi singasi myoibana hingbada changdaba yadraba ama oiriba asigumba hauragliba angang seng kanba haibasisu tawdaba yadraba amani tungi yumbi oigadawriba angang seng kanba ngamdrabadi myoibagi tunglam chat leiroi haibagi wakhalonda ngasigi thoramasi pangthokpani irang asida laikhidraba maheiroi hamanjit amadi lingthoingambi mihatka mari lainana CBI na thijinduna chennaba khara fagalabasu hauji phauba makoi anigi saru machet ama phauba puthokpa ngamdaba ase khwaidagi laibak thibani laikhidraba angang ani asigi hakchang putoktuna makhoigi aroiba mathong mangam pangthoktriba makhaidi miyamgi pukningda tangdulaitana leiba ngamloi maram aduna mari lainaba singna laikhidraba angang anigi hakchang imung manungda atubada sinabiu haina mahakna phongdokhi laikhidreba pawsi phangaga akhoi dead body sigi part machet amabo phangdebse masi akhoi penthokningai nungai akhoi oide aduna aina Home Ministry da Bharat Sarkar amasung CBI da appeal tawjaningbase loina Manipur government asu airum taksan gani adu moigi dead body sidi phangan biu natragadi Manipur ki lairiba praja singi thamoi ingoi habesini ihau se akoi achumba purakna bahona badna tabida political oraga koisi mai wakhal already chenaga ihau si phaireng tureng sakke he tobagi polai se masimdang thon bidana baina ai khuramjari ngasigi uchara thabagi thoram aduda saru yakhiba laikhidraba maheiroi anigi apokpa hizam kulajit amasung phizam ibungo binasu laikhidraba angang anigi hakchang phangdana leiriba si athubada phanghanduna aroiba mathong mangam pangthok hanbiu haina pendaba wafam kya phongdorakli mathong mangam pangthoknaba damakta makhoigi saru khardar oju phanghanbiduna makoi nigi mathong mangam je pangthoga makoi ni buju shanti oinda leinaba amadi thijilibasi CBI nasu angambi thakta athuba matamda isanigi haksangjingse phanganbiu haina sarkar gi amadi CBI gi achou sangjing market hangachari sigi matangda aibu haijo hairagadi tawbiriba sarkar gi market ji yamna noningba warini mayamda phongna hairagadi mayamna noningani akoina wakali je kanadano su chanari je kanagano haujisu nepsa kipchen minister oiri habache ngarang dang kange ma masamagi auriba natro kuki gi tongan bata ge habache aina kai haina wak katoino Cbi'S gi waida huram babu huram na pharadi kanana bichara togani aduda aidi kaimta ngamjaba nate mayamna phane habdo aigi sa aina mayam yofamda katok chagi bakuire masin mayamna phagadabdo aisu yarjage haraga som thamjarage